Mengta biri bapuno apu Gorbachov na han mamakta tatarab na okchari. Ngasigi video asidi Tesla hariba company asigi anouba launch tawgani haina mayamna panariba rumor tanariba adugumba phone adugi matangda semjaba video ni. Video asibu mengta biri pasingna video asibu like tawsin biramu. Channel asibu subscribe tawdi pasingna su channel asibu subscribe tawsin biramu. Ngasigi video asi matang asida hujarage video asibu loiba phawbutang mengta biyo. Mideng tabiriba pumnamapu ahan maktada taramna okchari amadi ngasigi video asi matang asida haujarage. Tesla hairiba company asina launch tawgani haina panariba Tesla Model Pi phone asigi matangda khangdringagi mangoinana company asigi matangda ofam kharadang mayam punna khaminasi. Tesla hairiba company asigi haujimak CEO oiriba Elon Musk hairiba miyo asi anouba innovative oiba idea kya gi damakta tabak tharam paikhat bagi damakta prithvi pumman singthan ariba amadi masak khangba miyoi amani. Company asi ingsop lising aniga ahumgi July gi tang amada San Carlos, California, USA da lingkhatki. Company asida October 2008 tagi horaga ngasi phawbada Elon Musk haiba miyoi asina company asigi CEO oi. Company asigi headquarter oriba Palo Alto, California da leiba mafam asida anouba innovative oiba idea kya electric car, satellite, Starlink na chingba anouba makhal kaya gi satellite communication technology da company asina thabak tharong kaya paikhati. Company asigi revenue da 3154 crores US dollar da December 2020 da pikiba report ki matung ina oire. Company asida December 2020 fawpada milising humbutraga chatret ka yang taret thabak tawri. Tesla hariba company asi electric vehicles puthokpagi damakta yamnamak handok thoidok na khangnaba company amani. Company asina SpaceX amadi Starlink chingba internet service provide tawnabagi damakta anouba technology ga mari lenaba thabak tharong kaya su paikhatli. Starlink ki matengna low earth orbit chaliba satellite kayana mafam khayada prithvi ki mafam sinba thungna leiriba chingda amadi atopa remote oiba area singda mobile phone tanatana atopa thabak tharom kaya gi damakta internet amadi network ki service provide tawri. Hairiba asida video call, video gaming, online streaming amadi atopa high speed data darkar oiba thabak tarom kaya paikhat payana bagi damakta company asina provide tawri. Company asigi sa brand oiriba SpaceX hairiba company asina mission kaya paikhatuna Mars planet asida miyoiba singna kunda leita duna leiba yana bagi damakta su thabak tharong kaya paikhaliba company amani. Hairiba company asina launch tawgani haiduna panariba Tesla Model Pi hairiba phone asi soidanamaki mobile phone gi section da yamnamak revolutionary oiba adugma phone ama oigani haibagi mayam gi thajanaba ka loinana rumor kaya amadi reports kaya su taba phangli. Tesla hairiba company asina car, rocket, internet ka mari leinaba anouba polam kaya puthokpagi damakta prithvi pumman masak khangliba adugma company ami. Company asina launch tawgani haina panariba Tesla Model Pi hairiba phone asigi render sing amadi rumor na chingba taba phang. Phone asigi matangda hena khangnabagi damakta asigi video asibu miyeng tabiriba singna loiba phawbutang miyeng tabiyu. Company asina launch tawgani haina panariba Tesla phone Model Pi hairiba phone asi launch tawrakpa taragadi mobile phone gi industry da amadi mobile phone da anouba revolutionary oiba phone ama soidanamaki oigani. Company asina Starlink ka integrate tawduna phone asida high speed connectivity haibadi afaba makhalgi network phangba hairiba phone sing asida yamdrabada prithvi gi mafam ama hekta da leiba taragasu 100 Mbps ki changda anouba speed ki oiba dugumba technology provide tawgani haina company asina phongtokli. Phone asida Neuralink haibadi adongi phone adu adongi brain aduna khalliba thabak adumak phone asida karigumba command ama pidana adongi brain na khalliba signal adugi matung inna phone aduda pangthokpa yagani haina company asina claim tawri. Tesla hairiba company asi Tesla car na chingbada control sing tawnabagi damakta anouba innovative oiba idea kya puthokduna sinariba dugumba company amani.
Hairiba company asina phone asidasu anouba Tesla gi phone singa connect tawduna atop thabuk tharom kya car na chingba atop Tesla gi polam kya da sinaba yana bagi damakta sem sare Neuralink ki matengna nyoibagi brand da chipset ama hapchinduna brain aduna khalliba thabak thorom sing adu signal oina convert tawduna hairiba signal aduna phone aduda piriba signal aduga loinana adomna pamliba thabak thorom sing pangthokna bagi damakta hairiba Neuralink asi phone asiga link tawgani haina company gi maikei diki claim tawre hairiba Neuralink asi link ot pangamdraba makhut makhongna chingba link ot pangamdraba miyoi singi damaktadi yamna mak phaba technology amani haina panar Tesla hairiba company asina launch tawgani haina panariba Tesla phone Model Pi hairiba phone asida solar charging technology loinana atop unique oiba features kaya hapjinduna hairiba phone asi smartphone gi section da anouba revolutionary oiba adugumba phone ama oigani haina mayamgi rumor gi matungina taba phangli report ki matungina phone asi Mars planet ta karigumba miyoiba singna kunda laita aduna lairak pataragasu hairiba phone asimak satellite connectivity gi matung inna phone asi Mars ki planets dasu sinaba yagani haiduna company asina claim tawri Tesla Model Pi yamnamak revolutionary oiba phone ama soidanamakki oigani haida mayamna thajaba thamli rocket car amadi atop potlam kaya saba ngamliba company asina sungsoi soidana hairiba askumba makhalgi phone asi puthorokani haibadi thajaba mayam pumna Tesla hairiba company asida thamli Karigumba hairiba phone asina market ta launch tawrak pataragadi phone asi mobile phone gi section dadi yamnamak revolutionary oiba amadi yamnamak phaba phone ama soidanamakki oiragani haina mayamna thajaba company asida thamli tungdasu phone asigi matangda anouba informative oiba video kaya amadi technology ga mari lenaba video kaya yengbinabagi damakta meeting tabiriba singna channel asibu subscribe tawbiba amadi notification bell da nambiba kawbiganu phone asiga mari lenaba amadi atopa anouba launch tawgadaba amadi tawkraba phone singa mari lenaba loinana technology ga mari lenaba video kaya yengbinabagi damakta channel asibu subscribe tawsinbiba amadi notification bell da nambiba mayam pumna soidanamakki kawbiganu Masini ngasigi Tesla hairiba company asigi phone asigi matangda semjaba video asibu miyang tabiriba singna video asibu like tawsinbiramu channel asibu subscribe tawdiba singna channel asibu subscribe tawsinbiramu tungdasu asumlaba nungairaba video kaya yengbinabagi damakta asigi winadi video asibu matang asida loisinjari tungda anouba video amada amuk thingarasi matam adu khawgi damaktadi mayam punamaktagi kaina